Lakadouriba Numit ni Asida Manipuri yaona India ki awang nongpok state tareta Akhak Arao Yaoba Nong Puba yana lebaga loidana Akanba Nong Puba nungshit Mayoknaraba Yai haina IMD ki bulletin amana chekshin thamlakli. Bulletin asin hai Assam amasung Bihar ki lower tropospheric level da Akanba cyclonic circulation thengnare. Maram aduna Bay of Bengal dagi awang nongpok state sing tamna Akanba Nong Puba nungshit silakadouri. Lakadouriba Numit ni Asida Manipur, Arunachal Pradesh, Assam, Meghalaya, Nagaland, Mizoram, amasung Tripurada Akhak Arao Yaoba Akanba Nong loinana pungda kilometer kuntra dagi nimfu phawai yang sitpa nungshit Mayoknaraba Yai. Arunachal Pradesh da hayeng phaw Akanba Nong taraba Yai. Assam amasung Meghalaya yaona hayeng Manipur, Nagaland, Mizoram amadi Tripurada Akanba Nong nungshit laklaba Yai haire. Nakal amaromda amful lamfel pana piba report amagi matung ina ngasi lamdam asida khwaidagi sakhibagi chang ase Celsius degree 10.5 oiki aduga khwaidagi ingbagi chang na Celsius degree 13 oiki ngasi ayuk nungsit yaoba ising manilgi chang na chada 37 oiki aduga numit yungba matung dana chada 35 oiki ngasi state asida millimeter 13.3 ki chang nong chuki hainasu report asina haire